Lakhipur online putok saba November gitang kun manga thangjan mit ki Khomjinba Pao tabirasi ahan bada maroi Pao Kasar police na drugs ki mayok ta chatharak pa khongjangi saruk ama oina yaba tablet lising jangkai fagat kre Barak Tampak ki saknai raba National Youth Awardee KH Krishnamon Singabo asugi executive member oina khan kre Bir Lachit Borfukon ki chambri ga subna ama suba mapok kuman thoromda Meitei Chambers of Commerce Assamna Shraddhanjali katkre Manipuri film Andro Dreams na Indian Panorama non-feature film section haudokre amasung NASA gi Psyche spacecraft gi Prithibi tamna tharakpa laser beam message mai pakna thunglakre Haujik mapung oiba pau tabirase Kasar police na drugs ki mayok ta changsi lakiba khongjang gi makha chatharak pawaina hauki ba sagol se nimit ki nimidang da aron ba pawa ma phangbadagi Kasar gi SP Numal Mahatana luchingba police ki kangbo amana Sonai Saidpur na konma maphamdagi thihumbagi thabak chathabada yaba tablet lising yang kai phakat kre thodok asida chena bani haiba mioi ani LNB Pathabi amasung Parvez Sultan Mazumdar police ki makut chankre Phagalaba nisa ki polam sing asigi kaithel gi mamal lupa crore tararom oigani haina paumi singda additional SP Shubroto Sen na phongdoki hetu অভিযান কন্টিনিউ হৈ আছে আৰু যোৱা নিশা আমাৰ এক বিশেষ সূত্ৰে গম পোৱা গৈছিল যে বুজন পৰিমাণৰ ড্ৰাগছ সৰবৰাহ কৰিবলৈ যোজা কৰি আছিল আৰু আমাৰ এক অপাৰেশ্যন যোৱাকালি আজিয়ে পুৱতি নিশা অভিযান এক চলোৱা হৈছিল আৰু এইটো নেতৃত্ব দিছিল আমাৰ কাছাৰ জিলাৰ আৰক্ষী অধীক্ষক মহোদয় আৰু প্ৰায় পুৱতি নিশাত LNB প্ৰথমী বক 51 বছৰ জাৰুল তোলা PS ধলাই তেখেতক আটক কৰা হৈছিল আৰু তেওঁৰ পজিশনৰ পৰা 50,000 ইয়াবা টেবলেট যাৰ বজাৰ মূল্য প্ৰায় 10 কোটিৰ অধিক এইখিনি বস্তু এই 50,000 ইয়াবা টেবলেট তেওঁৰ পৰা সিজ কৰা হৈছিল জব্দ কৰা হৈছিল আৰু তেওঁক যেতিয়া খুটপোছ কৰা হৈছিল তদন্তকালত তেওঁ আৰু এজনৰ নাম নিছিল পাৰভেজ সুলতান মজুমদাৰ এও ড্ৰাগ পেডিলাৰ হয় আৰু তেখেতক আটক কৰিবলৈ সক্ষম হৈছিল Barak Tampak ki saknai raba National Youth Awardee KH Krishnamon Singabo All Assam Students Union asugi executive member oina khankre All Assam Students Union asugi ngarang irai numita Morigao da chathakiba convention da Sahitya Academy Yuba Puraskar Awardee amadi hojik Assam University Manipuri Students Union gi President ki phamsu puriba KH Krishnamon Singabo Morigao convention asida asugi executive member oina khalakibani Panbayai Hairiba mifam asida Utpal Sharma bo asugi President amadi Shankar Jyoti Barua General Secretary oina khanki Assam da chahi kudingi pangthoktuna lakpagum Bir Lachit Borfukon gi chambri ga subna ama suba mapok common thoram ngarang November gi tangkun mari Meitei Chambers of Commerce Assam gi mihut kangbunasu Bir Lachit Borfukon gi saktamda leisu katuna ikai khongna jakre loinana lubasina thadorokpa video pauzelamada apunba Meitei tengolna tattana lauriba ima amata ONC haiba wakhalon adubu Meitei Chambers of Commerce Assam na sagorli haina phongdoragli Aikoi Meitei Chamber of Commerce Assam aikoi na Assam ki Meitei macha punamak ima sin punamakta hajan ibosini apunba Meitei Tengol haiba lupsina kharani mangdagi kanna ima ani oiba yaroi afabani asidi yamna phai akoi yamna support tawi because unity is strength apun ba haiba sidi quite achobo strength aduna strength chahonna bi tamak apun ba Meitei Tengol gi wakhalun da yamna support tawi apun ba sidi yam mathung tai hojik situation se yamna phalaktrabani aduna ima ani focus isu dungaite ani degi amatang ohen biro to gi pasana akoi Meitei samaj se karmaina chakot kani karmaina development tawni karmaina protection tawni asi mayamna
manaraga khanna bibunasi Mina Longzamna direction pipa Manipuri film Andro Dreams Goa da pangthokpa Yangkai Marirak Suba International Film Festival of India IFFI da Indian Panorama gi non-feature film gi section haudokre November gi kundagi haukiba thasi gi kunipan phawba chathagadaba festival asida minute humpu humdoi sangba Manipuri film Andro Dreams film asi media da kaya uttaba madi miyam na khangna daba aikoi gi miyam gi media na nathai biraba Manipuri miyam gi punsi ut number warini haina National Award Fangkrabi Director Mina Longzam na Fongdogli film asida chahi humpugi live phanjobamna Manipur gi manung Khomjinba khungang Androda Fisalonsa ki dukan ama phami mahakna nupa na mahele khanba khungang gi matam ga chuna daba thajana bi kaya gi mayok te leptuna nupi ngakta gi oiba football club ama chathakhi wari asibu Andro Dreams haina mingthonduna National Awardee Mina Longzam na silver screen da putorakhi. So that's when I thought, what should I do, to tell our story, our, the originality about what is Manipur, who is Manipur, and what is about Manipur. So it became a kind of duty of me, to do that. So I kind of became an accidental filmmaker, I would say. I chose, I think, I fell in love with documentary filmmaking as such because I always love, the reality and, the people in real as such. So I kind of chose documentary filmmaking as my tool to, tell the story of people, who are unheard, who are untold, and who are mostly, not properly represented by the other media. Bharat ka jumthang nariba laibak China da khanghaudana angang singda naba H9N2 pneumonia gi case hengalakpaga loinana Bharat ki kendra gi haksel loisangna mikup na hom singna leikre angang singda naba laina asina maram oiraga Beijing jauna China gi awang thangba tei sahar singi hospital singda masing jamlaba angang kya laikana duna leiri hiramasi gi matang da World Health Organization huna hojik wariba phibam gi matang da mayek sengna hairaknaba China da khangan khre haire NASA gi Psyche spacecraft gi Prithvi tamna tharakiba laser beam message mai pakna thunglakre thawong asina kilometer million 33 thappa maphamdagi mai pakna message thaba ngamle hairi masina NASA gi Psyche spacecraft atudagi Prithvi da thunglabada supna tagi second yangkhai changi hairi aikoina malem leimai sinba thungna irai laina message photo video thadok thajin tawnabagum kharanegi matungdadi graha amadagi graha amada irai laina khongjel yangna e pau thadok thajin tawbaga loinana live stream phawba tawba ngamlagani hairi Kangan Jabama Health Care Amadi Paramedical Science da University Grants Commission na Sakang Laba Chahi Amagi Diploma Chahi Anigi Advanced Diploma Aduga Chahi Ahumgi Bachelor of Vocation Course Tambayaragani Institute of Medical and Paramedical Science Silchar Amadi Gracewell Hospital Meherpur Silchar Anina Kusam Naduna Lingya Vidyapit University Faridabad ki Makhada Course asi Tambiba Haure Health Care ki field da Skill Development Oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass tawrabasingna tamba yaraba coursing asi tamduna isana isabu thabak bijabagi kudong saba lobiyo aduga nursing yoga attendant first aid training emergency medical staff amadi RMP course na chingba gi atenba matamgi oiba course singi tamaktasu admission haujare SMDEP Civil Hospital Silchar practical tobagi kudong chaba su thanjari akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silchar da lengsimbirabu natraga mobile number 939573245 da pau phaunabiyo Nungairaba Pao Kasar Puler Tolda Holistic Therapy Center ama hangdok chare acupressure amadi naturopathy gi matengna adomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba hakchangi nungaitaba kaya laengna bagi tamak ngasimak lengsin biragu senior consultant acupressure and naturopathy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center
Nilmohon Complex near Muscle Gym, OB Road, Fullertol, Kasarasam. Nongmaijing na tabada numit khudingi ayuki pung mapandagi numidangi pung teret pauba laying zeri. Mobile number 8638078821 ni. Aroy bada maruoy pao amukhana. Kasar Police na drugs ki mayok ta chatharak pa khongjengi saruk ama oina yaba tablet lising jangkai fagat kre. Barak Tampak ki saknai raba National Youth Awardee KH Krishnamon Singabo Asugi Executive Member oina khan kre. Bir Lachit Borfukon ki chambri ga subna ama subama po kuman thoromda Meitei Chambers of Commerce Assamna Shraddhanjali kat kre. Manipuri film Andro Dreams na Indian Panorama Non-Feature Film Section haudokre amasung NASA gi Psyche spacecraft gi Prithibi tamna tharakpa laser beam message mai pakna thunglakre. Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asidaloi jare.